border fencing ida moina kakthalaga uri bai koina photo do uri duri yamna kogi mo ta da 5 kum mana dawra kanda khabi film mane adu mana border fencing kharaga di dum thuwai yam la mase koina ai wakhanda di border fencing je pipe na khagira tara macha apam na khagira kharaga fulum tang khara kanda ko kogi karin thajalaga thamalore thengba yadana ba ko shoot at side order lay ba border fencing changba yade ba meter sibok kilometer sibok changba yade lay ne au ka pa yari ne ba adum ba pot ama thoga lore madada pipe macha achau bore khoi di aham goina amuk kona upgrade tau thosu adumana khabi daga sulore na khalle ba adu bu ngasi di adu kakthar panga mi ko no da khoi gi karen thajalaga thambo du ti torong giroe ba ko aduna madugi potri lay adu bu aina hygienic badi ngarangi operation ji huji bok don makha chathari haiba paw ma ju khabar dum inari whether madu chumandra lamana subject to correction oi je ko ko na kangde khabar irak poduni but adu yam luri base aikogi swagi valley gi jaga do operation tawdadi cases of arms ammunitions mayam ma padana fiber wall weapon mayam chingse adubu som da sing de pharaga na pompi ga na mo ko gi country mate ma ko gi swai local mate kara phaba khot pa double bir single bir ga phaba kan ui adu ngarangi aduk chawgraba aikogi helicopter yauna sizinaba aduga drone yauna sizinaba pot adum baduda aikogi amuk da su ugidriba pot ni haiga koina military crackdown taw na ngasi ho law lakwa pot sida taseng na haraga di tawriba chathari operation suna hausi phobugena sumaina thengnai there has been no confirmed report of any arrest or seizure of arms I was there sida it's a big question yes much a question nama swaida layeba adudi kuki narco terrorism na torisi karino haibji ko mayek cheng na kanga baneba kari ge makoi tackle tawdabno don adudi ko na proxy agent ni proxy war ni kan haiba singje krai da lan ga doimno masi drama toribra dhab toribra adu tagadi aikoina death threat aduga ngasagi kuki insurgent terrorist singna ngasagi ngarang na han kuidringa de ireng nanga village authority na madu FIR ga chana tawgibda UPF keno kano KNF kida yawba adugumba terrorist singna makoi gi keno che khundala aga yakai thungai ba ki hanba kholanba makoi tawi January tak drama thoida haiba potu da ngasagi even makoi gi memorial stone duda makoi amuk mathakte ishalambada kuki len ishalamba stay away islami haiba then aduga amuksu ngasagi madugi potu da ngasagi tiger kipgen haiba ngasagi thangboy aduga hawkhonlen kipgen madugi KNF ki commander ne haiba nupa da na WhatsApp ki kutang da moi khungi keno singda mobile call da nungdang ki pung 12 da madugi threat tawri adigi phone no mai kapagi makhon tal i kaina haiba adugi numit tuge mu nungdang makta da khogi nongalamdai gi oiba tare pung 2 da amuk moi kuntraga nifu arm cadres la akanda madugi ireng naga pilesa laksala ikaina hairak pot sumba pot mayam tholok poduna maram warakana madugi potu da ngasai khoigi mamang de koina hairok da koina mock drill amakha army gi tawgidana ko admaina sum icham chamba mock drill amakha chosampur amadi kaungpui da tawraga leibra maduda mock drill du di show utpani koigi army gi power exercise bok tawbi ai koi sumain tawbung ami si tawi utpadu tang oibra maramdi there is no report of the arrest or seizure of arm hairak panina madu oibra haiba question am laeba aro tagri hauji ekhona kuki narco terrorist sing haiba ai matam kitang chang laure si matang siko haiba singsina ekhona fueling global narcotic networks ti ekhoi masigi pochi oire haiba ekhona ngasi khang lerebne and also threaten our state future by kind high tare undermining communities haiba ekhona ngasi khang lere aduga consequences sings di ekhoi addiction gi masing yam helakpa drug addiction ko moina drug mayam ji mapang ga daruga imung munung mayam ma families mayam ma kaina bagi pot ma mache tarak pot am lakba forest mayam ma kok thorokpa then even khoi gi environment de yam the damage oya ba je khang le ra bane ba audi hause khoi na yam chap chap kaino dakale ba je common people angang ma sa pre nursery ka ba kitang haiba makok thokpa angang mayam makta punbam nan ju adum khang ne ba khoi kaino the collective effort ma dakar oi hai ba je collective effort by to restore normalcy madu daka oi habse harakani aduna masigi post de koina tasengna haragadi sigi pot mayam tumina laithokpose swaida in ningjange tasengna hagri kuki haba purupse proxy agent oiba taragasu then makoi guma mayam mazu kuki singse tasengna makoina lautorko pota nahan yam nong bayam jawi ngasi nong mangda kuki singda union territory pigani haibagi aiba cherol piragadi manipur lengak semda sruk yagane na kuki jo council na haiba pot amai ai ngasi thengna jeba ko masi potsi koi paper sing da jawi thengne ala tagadi economy hai economy ngasi di peace
restore tawba ngamdriba normalcy porokpa ngamdriba maram karigino haragadi aikoina lengak sasan khatagi wana tana manipur praja miyam ge marakta even aikoi chu amasu aikoi gi responsibility aduga karino haibje masak khangdaba ma lakpai mathak sida haidar aikoi gi lebak iramda manipur sida di manung sida di taseng haigadi yamna di thoba adubu koi phan ba khakta da sinaba blade haibasi masi khatani haibasi masi kaawdo phai haje haining ba khara su leire ba seng haragadi kaigino hai kanda masi gi mathakta mu pocket dok haiba kaino se hui macha je dab katang tawba aduga pukong da khongba adu yam khongjalagadi kabok apha ba khara thadoga dum tumin leigibdo madugi potu maduga pangkhak oiba miyoi ke amasu manipur leire haibase ta seng hai de mangja ai sumai thamninge adu kaigino hai kanda aikoina marmaduna aikoi ta seng haragadi aikoi ta sengna yamna maya thawi haina leiri ba blade amadi koi phan makakta natraga angangi pencil katraga leitraga da pencil ga machin ipda sinna ba yaba khoi gi gumbaga ta sinna bani khoi blade cha ba se kawdo fai adugi matakte khoina maduna karino hai kana aina haijening edi uzao ma aduga wa uwa yan gi harak pataragadi aikona darka la ibase blade tu di chana phom khangoi bako adi khong buduk na khangoi singjang darka la kane na khanje bako aduna aikhoi se dhap katana kana roi bhap ta ba fai aduna blade ke sinna bam do government vidyal sin ne to sinna sano cookie yaiba cookie na ko terrorist natraga makhoi ga manaba aikhoi gi maitei fruit marak ta su lewa ki oiba natraga apha yai pha to da gyan men ta da blade ki thodang lo yam leiko blade oiba de blade de polon khut ani na ba thi di asu ya bane ba aduna sumba potu kana de law khomuna kana pocket dab tabu toksi aduga aikoina achauba sugumba singna basingsi thengnasi yanasi haikadi ko yamna firm commitment aduga aikoi tasengna haigadi chinda lewak nuksiba chingda thawai ka thoke haiba nataba tasengna haigadi madu tawbu ngamba aduga singjang dangno pangal kanba ujau kakpa targadi uwa kakpa targadi jungle tem thoksi kaktache aduga tasengna jungle sida sumba khar ka aga aikoi sumba sambal ka jargadi singjang dakar oi haibase khangba mathau tai ningsingba dakar tai na aikoi ngasi pukhong no khongeba pulau laiba pocket to ki dab tawriba blade ka pangkhak oirba adum miyoi khunai kanglup ko ki terrorist sing duga manariba singche masi bap ta badi mathau tai masi bap ta no onabada government of india gi policy amadi program je yam chana constitution ya ba mongda ko yadaba na karino yaba na karino aikhoina tawdaba thodang na karino kai je ngasi lengak sasan paibi sing na su masi khangbin ba constitution yam padana naina ba mathau tai na ismai thamjaki yam noi jai